mayam punapu Shanjit Sharma taram noksari. Movie story Manipur ngasi mupudun laksari ba film sigi maming The Plus. Film si 2023 gi haibadi handak sahi gi June gi date 15 da release tawkiwa action adventure superhero category oiba DCU gi taram doi shuba Hollywood movie mani. Movies na phangki rating singdi IMDb da 10 manung da 7.6 ki rating phangi. Rotten Tomatoes da 63% gi fresh oi. Google users na 75% gi like pirwa film mani. Film sigi director Andres Masiti, writer na John Francis Jonathan Goldstein amadi Jovi Herol na DC comic character the best tawraga amuk ithok pani. Aduga producer na Barbara Massetti amadi Michael Discono oi. Film si number the sangki sen pam na $1 million sani sangki hairi. Aduga masina tan ki box office collection ki sen pam na $1 million sani go humdra hena tan kre hairi. Maroi ba saktam langni ba singdi. Film si hero Barry Allen atopa mingamana The Flash haina khangnari ba superhero si saktam da Ezra Miller. Kara Il atopa mingamana Supergirl han chukhangnari ba powerful or ba superheroine si saktam da Sasha Kelly. Bruce Wayne atopa mingamana Batman han khangnari ba superhero si saktam da Michael Keaton. Aduga film sigi oina Bruce Wayne haibadi Batman gi saktam asi mioi ani langli. Atopa mana maming lairba actor Ben Affleck na oi. Iris West gi saktam da Kiersey Slemons. Nora Allen gi saktam da Maribel Verdú. Henry Allen gi saktam da Ron Livingstone. Aduga film sigi main villain General Zod ki saktam da Michael Shannon. Pare mayam ai huzik film sigi wari liba huzarge. Aina haibada soi kibalan kiba madi chitau yaw matam da mayam da ngak piu haibu wapam thamzari. Mayam da wafam amatang thamjaramge. The Flash hariba film asi 2017 da release tawrkiba Justice League hariba film adugi hek makhata tharakpa wari oigadori bani. Movie si ahubu sinmakta da uribasi Barry Allen mayamna The Flash hariga sukhangnariba nupa asi sandwich order tawna nabagi damakta restaurant amada sangsilali. Ma huzik office sana nabagi damakta thengkhre haiduna hatu tawbagi phibam sui. Mana di office thengkhre haiduna sandwich si khitang thuna sem sabina ba haizeri. Adu mafam ste leiribu nupa asna di wathi ngangduna dum matam lenduna leikre. Asuma tawus da Barry si sawningmada loire. Asuma leiringai Alfred haribu nupa asna call tawrale. Mayam su hena khangbiramlagani Alfred haribu nupa si Bruce Wayne haibadi Batman gi damakta assistant oina leibu nupa aduni. Mana harai Gotham General Hospital da hojek gangster kangbu man sangsin report chai huran ki thabak sing chathari makhoi bu thengai na nabagi damakta nang sudar kar laigani hairale adu very na di ai hoji office at pangi matam thengkhre Batman du hoji phawba hogatri bara adu Superman boy na kawbudi kaiduba Alfred harai aina su Superman kauna bo honai adu ma hoji atopa thabak amada sindun laire asum haibaga very na su TV gi pauda Superman na mai gi chingpo khaibagi thawdo amu bu kanna bo honari bu si ure very na makhatari adu rebadi Diana kawbudi kamdoba haibadi Wonder Woman bu kauna bo pham du mahang haibani Alfred khumi aina call tawi ma di paikhalaktre masdigi upai letraba very na phare phare ai oina selage haiduna magi sandwich si longna na sangsilakpadadi nupas na hanagum wakoi ngangduna thabak sing si tapma tapma tawduna leramle masdigi nupas si khanglamdar mahak yamna yang speed kiloina na mapana thokre Gotham General Hospital da sanna nabagi damakta ma huzik ready de laikre super speed sin aduna mafam sdigi sakrage haiduna hek tawri tanjada mangon ngaujaba mi kharna korale aduga I love you haiduna sunupi mana lausilagli mangon ngaujaba sing asi wari nge hek sanage khalingai Alfred na non dotono mabu kausilagle masdigi makhoi ko wari sana banang dana mahak mafam sdigi yamna yang na magi speed ki power sin aduna satkre Hospital si babu yorokpada second khara ki matam jangi haibadi mayamna so hana degi khangna dun leirabani class haribu nu pasigi speed si atu ki bati yangi haibisini mafam si yausilaktuna man leptuna yenglingai hospital mamangi leimai si makhatha loin nam thakre ambulance gari ma su leinung da pai thakre adu driver si mana kan bi hore oiriba phibam s da beri na pakhatuna Bruce nang hauji phawu yorokdriba gari gino haiduna Batman bu kauri asumna haibaga Bruce Wayne haibadi Batman si uhlaglai magi flying vehicle si manung dagi powerful orba bike si thauduna makhatha songthargle hojik mana very da hairi aina hojik tanari si gangster kangbo duni makoina Gotham General Hospital gi lab ta sangsilaga yam matam thirba virus makhal gar huran dunu pukre masina mioi bujati bu pung phana manghan bagi damak to honar ka deribani aduna hospital gi maike aduna nang section ngak selo central liba gangster sing si buna aina panara gi hairale masi haraduna gang kangbo si bu mana yam kana tanari adugo very na sumagi power si na gi haiduni yelpa matam dadi magi energy level is di down oidun leiramle mayam da bhap tana ba hijaramge super speed ki power si flash na si na matam da magi haksang dagi calorie ke ama sakthei maramasna mahati yamna sasin badar ka lei tawda bu ngasi gi ona di breakfast phaw nang lakhidre maramasna magi energy level se aduki matik down salibani hojek mahakna awawa tarba mioi ke ama ki mateng pangbiri nakalamadana Batman na geng kangbu sing si bu yam kana tandarli hojek Alfred na very da hairi gas ama di water pipe pokhaire maramaduna building si gi basement da section of semsau asumna hair kudigi very su building si gi basement da section thre aduga chawra pipe na sing semjin sajin bagi thawak sing chathari hojek hospital sigi kunthra suba matholom da leiba si ulai pok da ngari bangang kyamana leiba ka sigi thongsi hangdokpa yakhidre maramaduna angang sing sibu senari ba nurse si su yauna mapana thokpa yada badigi mahak yam pakhatnu law dun leire hojek lep leitana building sing sta mahi sat palepte leiba thongnaw gi ming cell sing su kai tun makha ta taw hore asuma torpis nurse nupi sti pakhat peda loire
ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯅ ꯒꯦꯡꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯅꯣꯡꯃꯩꯁꯤꯡ ꯁꯠꯇꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯕꯦꯠꯃꯦꯟꯅ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡꯁꯤꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯒꯥꯔꯤꯁꯤ ꯊꯧꯔꯛꯂꯤ ꯍꯧꯖꯤꯛ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯥꯜꯀꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯅꯤꯡꯈꯥꯏꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯕꯤꯜꯗꯤꯡ ꯑꯁꯤ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯕꯦꯔꯤꯅꯗꯤ ꯑꯩꯒꯤ ꯄꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯅꯔꯖꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯄꯨꯛꯀꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯇꯧꯕꯇꯕꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯗꯤ ꯄꯨꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯂꯝꯗ꯭ꯔꯦ ꯕꯤꯜꯗꯤꯡ ꯑꯁꯤ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯅꯤꯡꯈꯥꯏꯔꯛꯂꯦ ꯑꯗꯨꯒ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯁꯤꯗꯅ ꯅꯔꯁ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯕꯤꯜꯗꯤꯡ ꯑꯁꯤꯗꯤ ꯇꯦꯛꯊꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯡꯅꯥꯎ ꯇꯝꯅ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯅꯔꯁ ꯅꯨꯄꯤꯁꯤꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯄꯥꯏꯊꯔꯛꯂꯤ ꯑꯃꯗꯤ ꯄꯤꯛꯂꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯏꯅ ꯄꯥꯏꯊꯔꯛꯂꯦ ꯍꯧꯖꯤꯛ ꯑꯜꯐ꯭ꯔꯦꯗꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯚꯦꯔꯤꯗ ꯍꯥꯏꯔꯛꯏ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯀꯌꯥ ꯑꯃ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯤ ꯃꯁꯤꯗꯒꯤ ꯚꯦꯔꯤꯅꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯁ꯭ꯄꯤꯗꯀꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯈꯥꯏꯔꯛꯂꯤꯕ ꯕꯤꯜꯗꯤꯡ ꯃꯆꯦꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯦ ꯃꯥꯒꯤ ꯁ꯭ꯄꯤꯗꯀꯤ ꯄꯥꯋꯔ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯁ꯭ꯂꯣ ꯑꯣꯏꯅ ꯎꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯄꯥꯏꯊꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯏꯅꯔꯖꯤ ꯂꯦꯚꯦꯜ ꯑꯁꯤꯗꯤ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯍꯥꯟꯕꯗ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯏꯅꯔꯖꯤ ꯂꯦꯚꯦꯜ ꯑꯁꯤ ꯈꯔ ꯃꯈꯩ ꯍꯥꯏꯒꯠꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯊꯪ ꯀꯟꯕ ꯍꯧꯔꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯍꯥꯟꯕꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯣꯛꯀꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯣꯡꯗꯣꯛꯈ꯭ꯔꯦ ꯃꯩꯅ ꯋꯥꯏꯔꯛꯀꯗꯕ ꯑꯉꯥꯡ ꯑꯃꯗꯤ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯁꯨꯝꯅ ꯄꯥꯏꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯨꯏ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯕꯨꯁꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯚꯦꯔꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯍꯜꯂꯦ ꯑꯗꯨꯒ ꯄꯥꯏꯊꯔꯛꯂꯤꯕ ꯕꯦꯠ ꯑꯃꯕꯨ ꯐꯥꯔꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯔꯦꯡ ꯁꯥꯅ ꯇꯣꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯜꯂꯛꯂꯤ ꯑꯁꯨꯝꯅ ꯏꯜꯂꯛꯄ ꯃꯇꯝꯗ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯤꯕ ꯅꯔꯁ ꯅꯨꯄꯤꯁꯤꯁꯨ ꯃꯥꯅ ꯎꯔꯦ ꯃꯍꯥꯛꯄꯨꯁꯨ ꯂꯦꯡꯕꯥꯟꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯔꯛꯂꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯒ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯅꯔꯁ ꯅꯨꯄꯤꯁꯤꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯜꯐ꯭ꯔꯦꯗꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯦꯔꯤꯕꯨ ꯊꯥꯒꯠꯆꯔꯤ ꯅꯔꯁ ꯅꯨꯄꯤꯁꯤꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯂꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕ ꯑꯉꯥꯡꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯗ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯚꯦꯔꯤꯅ ꯍꯥꯏꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯛꯇ ꯄꯥꯈꯠꯄ ꯊꯨꯀꯠꯄꯒꯤ ꯆꯩꯅꯥꯈꯨꯜ ꯀꯌꯥ ꯑꯃ ꯄꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯀꯥꯇ꯭ꯔꯤꯁꯀ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯊꯣꯛꯄꯤꯌꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯖꯁꯇꯤꯁ ꯂꯤꯒ ꯑꯩꯈꯣꯏꯗ ꯄꯋꯥꯔ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯆꯥꯎꯔꯕ ꯒ꯭ꯌꯥꯁ ꯇꯦꯡꯀꯔ ꯑꯃꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯁꯨꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯔꯤ ꯄꯥꯟꯕ ꯈꯨꯠꯂꯥꯏ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯒꯥꯔꯤꯁꯤꯗ ꯌꯨꯍꯜꯂꯦ ꯃꯁꯤꯗꯒꯤ ꯒꯥꯔꯤꯁꯤꯅ ꯕꯦꯠꯃꯦꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯕꯦꯠꯃꯦꯟꯅ ꯃꯈꯣꯏ ꯒꯥꯔꯤꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄ ꯉꯝꯂꯦ ꯑꯗꯨꯒ ꯌꯥꯎꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯒꯥꯔꯤꯁꯤꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯊꯣꯡꯗ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯇꯧꯕꯇꯕꯨ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯃꯔꯤ ꯄꯥꯟꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯑꯁꯤꯗ ꯄꯜꯍꯜꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯔꯕ ꯚꯥꯏꯔꯁ ꯍꯨꯔꯥꯟꯗꯨꯅ ꯆꯠꯂꯤꯕ ꯒꯦꯡꯁꯇꯔ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯌꯥꯎꯕ ꯅꯨꯄꯥꯁꯤꯅ ꯄꯥꯏꯔꯤꯕ ꯚꯥꯏꯔꯁ ꯌꯥꯎꯕ ꯁꯨꯠꯀꯦꯁ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯒꯣꯊꯝ ꯁꯤꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯜꯐ꯭ꯔꯦꯗꯅ ꯄꯥꯎ ꯄꯤꯔꯛꯂꯤ ꯕꯦꯠꯃꯦꯟꯅ ꯌꯥꯜꯂꯤꯕ ꯈꯨꯠ ꯑꯁꯤ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯤꯗꯧꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯗꯌꯥꯅꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯕꯗꯤ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯗ ꯂꯥꯁꯣ ꯑꯣꯐ ꯇ꯭ꯔꯨꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯕꯦꯠꯃꯦꯟ ꯑꯃꯗꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯕꯨ ꯄꯨꯟꯗꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯈꯔ ꯊꯦꯡꯅ ꯌꯧꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯚꯦꯔꯤꯁꯨ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯁ꯭ꯄꯤꯗ ꯌꯥꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯎꯕꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯅꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯤ ꯍꯧꯖꯤꯛ ꯗꯌꯥꯅꯥꯅ ꯕꯦꯠꯃꯦꯟꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕ ꯑꯃꯅ ꯗ ꯂꯥꯁꯣ ꯑꯣꯐ ꯇ꯭ꯔꯨꯠ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯅ ꯄꯨꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯗ ꯉꯥꯎꯖꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯐꯝꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯚꯦꯔꯤꯅꯁꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅꯁꯨ ꯗ ꯂꯥꯁꯣ ꯑꯣꯐ ꯇ꯭ꯔꯨꯠ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤ ꯄꯥꯏꯔꯨꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯦ ꯃꯗꯨꯗꯤ ꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇꯗ ꯀꯤꯁ ꯇꯧꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅꯁꯨ ꯀꯣꯟꯅ ꯊꯪꯗ ꯚꯥꯞ ꯇꯥꯔꯛꯂꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯈꯨꯠꯇ ꯂꯥꯁꯣ ꯑꯣꯐ ꯇ꯭ꯔꯨꯠ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯅ ꯊꯦꯡꯕꯗꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯑꯁꯦꯡꯕ ꯉꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯑꯁꯤꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯃꯤꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯦꯠꯃꯦꯟ ꯑꯃꯗꯤ ꯚꯦꯔꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯂꯨꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏꯕ ꯄꯣꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯦꯔꯤꯅ ꯏꯅꯔꯖꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯦꯟꯋꯤꯆ ꯑꯃꯇꯪ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯠꯃꯦꯟꯅꯁꯨ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯚꯥꯏꯔꯁ ꯑꯁꯤ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯦꯔꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯐꯥꯎꯖꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯁꯦꯟꯋꯤꯆ ꯁꯦꯝ ꯁꯥꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯤ ꯃꯥꯅ ꯂꯣꯏꯁꯤꯜꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯚꯦꯔꯤꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯚꯦꯔꯤꯁꯤ ꯆꯠꯂꯨꯏ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯦꯔꯤꯅ ꯁꯦꯟꯋꯤꯆ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯂꯤꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯄꯗ ꯕꯣꯁꯀ ꯃꯍꯥꯛꯀ ꯊꯦꯡꯅꯔꯦ ꯕꯣꯁ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯡꯇꯤꯒꯤ ꯀꯔꯤꯒꯤ ꯅꯪ ꯊꯦꯡꯂꯤꯕꯅꯣ ꯍꯥꯏꯅ ꯆꯩꯁꯤꯜꯂꯛꯂꯤ
베리나 수마기 보스 하우드나버기 담ꯛ 야ꯝ 칸나 템리 asumna khonda thibo wahi kyam sar matungda boss pu mana themba ngamle mayam da bhab tana bhai jaramge Barry Allen haribu nupa si makhoi gi Gotham City city on lady ba forensic department da thabak to mi sakamani hojek Barry na crime gi thabdok kya gi evidence oi ga da polam kya bu yam section yengdun leiri asuma leiri ngai ma gi friend ani sina matam thengkhre sa sila o haiduna kawrakle makhoi ahum na mapam da tholak matam da makhoi gi boss na media reporter kya gi mamang da wa ngali man hairi mara leiraba misaka du soidan dandi phanglagani maramdi ekhoi gi lapta mana tawkhriba thabak sing adu gi maram da kupma thijilo matung da mahak si mara leire haibu do ekhona khangmani asuna hairi busi da abda Barry di shong mud loire masing maramdi mana hairi wafam se aran mani crime scene adu gi dimakta makhoi gi lapta yamaning thina thijin bagi thabak su tawdri aduga makhoi gi boss na di phajana thijille aduna mara leiraba misaka du soidan dandi piragani haiduna phongdolibani adu hairi wafam sta Barry na di yaning dribani mafamsta leiriba reporter sing sigi marakta Iris West ko binupi masu uba phangli mahaka se Barry gadi piklingai matamdagi school taminarakbani aduga college su pulakhi binupi mani makhoi ani si hanadagi su thamoi manungda nungsinaba phaunaduna laibani hojik Barry na magi colleague sing da hairi boss na hairi wafam sta idi yaning de evidence sing adu yamna mun thigat pusu tawdana mara leire haiduna misak amu dandi pi ba haibisidi tawheiba thabak nate maduna miyo edu gi punsi de yamna kaiba pigani amadi magi imung manungda su awawa kya ama nang haugadoribani asumna hari ngai nakal dagi Iris na mahabu kaurale hojik Barry na magi colleague sing sibu loina thadokhraba matungda Iris ka makhoi ani khakta wari san hore mayam da bhab tana ba hijaramge Iris West haribi nupi sibu mamangi Justice League hariba film aduda gari accident thoktuna sigadabadagi Barry na mabu kanbi khibani makhoi ani hojik haukraba school matamgi wari sing amadi college life ki wari sing puthokna duna yamanu sinana wari sana duna chali hojik Iris na hanglai hayeng se nakhoi babagi oina court ta hearing leibna tra masda Barry na ngaktuna masigi maramda nangna matau karamna khanglam banu Iris na kumi ai si journalist amani maramasna newspaper da hapna bagi damakta masigi paw sibu cover tawriban Iris na makhatara ai ma hojik kamdori bagi haiduna masda Barry na ngakpa galoina na newspaper da hapna bagi damakta masi aingonda hanglibara Iris na kumi nate nate sumna marup amoina dum hangmani hoi adubu public na su masigi wari si khangba pamlibani asuna haripudagi Barry si salamadagi lepkhre adugu mahangni ama thakana harai aina haining wafam matang lai aigi baba adu mara leitaba misangni masda Iris na themjindura harai hoi chumi nangonda phauram gadaba awaba dudi aina khangi haibadi kana gumba magi mapana mama bu hat heba wafam siti masa masa ki thamoina yaning ba haibadu kaidong do oithokloi masda Barry khumlai aina haijeri bisi asumbani aigi ipana ima bu hat khiblaite hatpham su thokte karigi damakta baba na aigi ima bu hat ka doribana adubu Iris na Barry bu themjina ba honai Barry khumlai ai bu ngakpi gani tanjasida masigi maramda aina interview umta pi bu ngamjaroi haramlaga mahak mafam siti satkhe asumna Barry ni sakchi basida Iris ki thamoi da su nungai taba phawre masigi matung de Barry na mana lairi ba san ba bharagi kagi hotel stamu lagle mana sangsilak pada thongjil da envelope amata adun leibsi ure masibu hangdoktuni yenglubadadi manung ista yaurumni basi pen drive ni jail de lairi ba Barry gi mapa Henry Allen bu mara leite hena unanda bagi damakta evidence pin na ba magi mama na bada computer program ama seman khibani maduni hojik mafam sta tharali basi masigi matung da Barry na Iron Heights sanaming go ba jail amagi manung da laikhiba magi mapa Henry da call tawre Barry na hairi aigi friend singa punsilaga khanaba program ama semduna imana sikhiba numit aduda babana grocery store room da pot aiba sakhibagi CCTV footage adu amu hana recover tawbu ngamle tabudu matang sida luribadi babagi maithong se mathaklom da yengkhalakte karigumba babana camera lairiba somda muktang yengla amba tarabadi babagi maithong se asengboina uba tarabadi imana siba matam adu da baba si yumda leite haibudu gi chap chaba evidence piduna mara leite haiduna jail dagi lothokpi yabani adu hojik phangliba evidence sisu bababu mara leite haini nabagi damakta matik chaba haibudu di oidri masda mapa Henry na hairi aigi damakta wari ngai aibu jail dagi lokthokna bo honari ngai nangi inkhalakli ba pakhang wari ba punsi du manghanna bo honaganu aigi damakta karisu khaluranu nangi yaifana bagi damakta hono aduga amana ai jail dagi mapanda thokning musu leite masigi maramdi sangsara du da nangi nama su leitre ma yaudra bo punsi stein kari gi damakta nungai ni hingluni maramaduna punsi chupagi oina jail da lekibasina aigi di hena phaba haibu oirabani asum harli bu mapagi wahai sitav da Barry si thamoi kai wahai bu oire hojik magi plus ki saktam do onduna yamna yangna magi hanagi yum leiriba dom da lagle mafam asidani magi mama mapaga punduni yamanu sinana leirakibado magi yum asibi yengduna mamitagi mapita aduna sukabli mapana harai Sunday numit khudingi namana nangna pamjaba inchang mathel ama thongkibado nang kawrawara khamen sinba thongbagi nungsiraba manamaduna yum adu pungthan thankibani asuna mapana hairakpasida hojik Barry gi mamita haukraba thodok singa du ningsinglagle pikliba Barry amadi magi mama si ulai hojik Barry na school gi homework tawduna lei mana hairi masigi angkasida oipham thoku paukhum basi suknagi kunmeri khaktani hai tabudabu masi paukhumdi masing thingamdana leigani adubu pikraba khata asida matau karam changani asumna harpada mamana hoi chummi karigumba wafam natraga wahangi sapchaba paukhum haibudu leitaba yawi aduna madugumba wafam sing adugi dimaktadi matha sarunu adum magi hanagi leifam thokpa adu adum thambi hojik Barry gi mama norana inchang mathel thongnabagi damakta tomato ketchup ken thirakku matamdadi loishelamle
ꯃꯁꯤꯗꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯅꯔꯤ ꯀꯧꯗꯨꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯀꯦꯟ ꯑꯃ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯥꯏ ꯑꯩꯅ ꯄꯣꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯀꯦꯟ ꯑꯁꯤ ꯀꯥꯎꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯕꯦꯔꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯃꯗꯨ ꯈꯔ ꯂꯧꯕꯤꯔꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯅꯔꯤꯅ ꯇꯣꯃꯦꯇꯣ ꯀꯦꯟ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭रे ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯃꯥꯒꯤ ꯃꯃꯥ ꯅꯣꯔꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯁꯩ ꯁꯛꯇꯨꯅ ꯄꯨꯜꯂꯤ ꯃꯃꯥ ꯅꯣꯔꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯤꯅ ꯍꯣꯝꯋꯥꯔꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯤꯆꯟ ꯔꯨꯝꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯅ ꯏꯟꯊꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯅ ꯃꯥꯒꯤ ꯃꯄꯥ ꯍꯦꯅꯔꯤꯅ ꯇꯣꯃꯦꯇꯣ ꯀꯦꯟ ꯂꯩꯔꯨꯔꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯍꯦꯅꯔꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭रे ꯑꯗꯨꯒ ꯕꯦꯔꯤꯅꯁꯨ ꯃꯃꯥꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯗ ꯀꯤꯆꯟ ꯔꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯊꯕꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯥ ꯍꯦꯅꯔꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯦꯡꯒꯤꯗꯃꯛꯇ 911ꯗ ꯀꯣꯜ ꯇꯧ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯤꯗꯤ ꯄꯥꯈꯠꯄꯗꯒꯤ ꯌꯨꯝ ꯑꯁꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯦꯟꯈ꯭रे ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯕꯦꯔꯤꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛꯁꯨ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯄꯥ ꯍꯦꯅꯔꯤꯅ ꯀꯣꯜꯒꯤ ꯈꯨꯊꯥꯡꯗ ꯋꯥ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯆꯠꯊꯒꯗꯧꯔꯤꯕ ꯑꯩꯒꯤ ꯍꯤꯌꯥꯔꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯔꯨꯒꯅꯨ ꯀꯦꯁ ꯑꯁꯤꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯣꯜ ꯑꯁꯤ ꯇꯠꯈ꯭रे ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯕꯦꯔꯤꯒꯤ ꯃꯃꯥ ꯅꯣꯔꯥꯕꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯊꯥꯡꯅ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯔꯥꯜꯅ ꯃꯥꯒꯤ ꯃꯄꯥ ꯍꯦꯅꯔꯤꯗ ꯇꯥꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯕꯦꯔꯤ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯝ ꯆꯦꯟꯈꯠꯂꯛꯂꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯂꯦ ꯃꯥꯒꯤ ꯆꯦꯜꯂꯤꯕ ꯁ꯭ꯄꯤꯗ ꯑꯁꯤ ꯐꯥꯊꯕ ꯉꯝꯗꯕ ꯃꯈꯩ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯕ ꯂꯦꯞꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯟꯅ ꯆꯦꯟꯕꯁꯤꯗ ꯃꯥꯅ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯂꯥꯏꯠꯀꯤ ꯁ꯭ꯄꯤꯗꯇꯒꯤ ꯐꯥꯎ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯂꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯥꯏꯠꯀꯤ ꯁ꯭ꯄꯤꯗ ꯌꯧꯕ ꯇꯥꯔꯕꯗꯤ ꯇꯥꯏꯝ ꯗꯥꯏꯂꯦꯁꯟ ꯍꯥꯏꯕ ꯊꯧꯑꯣꯡ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯈꯨꯊꯥꯡꯗ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃ ꯍꯧꯖꯤꯛ ꯕꯦꯔꯤꯗ ꯊꯣꯛꯂꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁ꯭ꯄꯦꯁꯇ ꯇꯥꯎꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭रे ꯑꯗꯨꯒ ꯔꯕꯔꯗꯧꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯔꯤꯜ ꯆꯠꯄꯒꯤ ꯁꯛꯇꯝꯗꯁꯨ ꯎꯕ ꯐꯪꯏ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯇꯨꯡꯗ ꯀꯟꯅ ꯄꯣꯛꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯒ ꯕꯣꯜꯒꯤ ꯃꯑꯣꯡꯗ ꯀꯣꯏꯔꯞ ꯀꯣꯏꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯁ꯭ꯄꯤꯗ ꯐꯣꯔꯁ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯡ ꯑꯃꯅ ꯀ꯭ꯔꯣꯅꯣꯕꯣꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯁꯤꯒꯤ ꯁ꯭ꯄꯤꯗ ꯐꯣꯔꯁ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯅ ꯃꯉꯥꯜꯒꯤ ꯑꯌꯥꯡꯕ ꯌꯧꯅꯅꯕ ꯆꯦꯜꯂꯨꯕꯒꯤ ꯁ꯭ꯄꯤꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯈꯣꯡꯖꯦꯜ ꯑꯁꯤ ꯅꯤꯡꯍꯟꯗꯨꯅ ꯆꯦꯟꯕꯔꯣꯝꯗ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯄꯥꯁꯀꯤ ꯏꯚꯦꯟꯠꯁꯤꯡ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯎꯔꯦ ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯒꯠꯇꯨꯅ ꯎꯕꯅꯤ ꯑꯁꯨꯝꯅ ꯎꯕꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭रे ꯃꯥꯅ ꯍꯦꯛ ꯆꯦꯟꯕ ꯂꯦꯞꯇ꯭ꯔꯤꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯍꯟꯒꯠꯇꯨꯅ ꯑꯗꯨꯝ ꯆꯠꯄꯁꯨ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯆꯦꯜꯂꯝꯂꯤꯕꯁꯤ ꯃꯥꯅ ꯈꯪꯇꯣꯛ ꯇꯣꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯥꯁꯀꯤ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯁꯨ ꯂꯩꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯦꯞꯂꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯊꯤꯟꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯇꯨꯡꯗꯅ ꯃꯥꯒꯤ ꯃꯁꯥꯃꯛ ꯂꯩꯕꯁꯨ ꯎꯏ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯂꯩꯔꯤꯕꯁꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯁꯤꯕꯨꯅꯤ ꯀ꯭ꯔꯣꯅꯣꯕꯣꯜ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭रे ꯃꯥꯅ ꯍꯧꯖꯤꯛ ꯈꯪꯂꯦ ꯃꯗꯨꯗꯤ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯉꯥꯜꯒꯤ ꯁ꯭ꯄꯤꯗꯀ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯣꯅꯣꯕꯣꯜ ꯍꯥꯏꯕ ꯐꯤꯒꯔ ꯑꯃ ꯁꯦꯝꯂꯛꯇꯨꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯍꯥꯏꯕꯗꯤ ꯃꯇꯝꯕꯨ ꯍꯟꯒꯠꯇꯨꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯦꯔꯤꯅ ꯕ꯭ꯔꯨꯁ ꯋꯦꯟ ꯍꯥꯏꯕꯗꯤ ꯕꯦꯠꯃꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯝꯂꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯁꯨꯝꯕ ꯇꯧꯈ꯭रे ꯃꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯁꯦꯀꯦꯟ ꯑꯃꯅꯤ ꯈꯛꯀꯤ ꯃꯇꯝ ꯍꯟꯒꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯗꯤ ꯄꯨꯔꯥ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯟꯒꯠꯅ ꯆꯠꯄ ꯉꯝꯃꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯖꯁꯇꯤꯁ ꯂꯤꯒ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯃꯇꯦꯛ ꯑꯃꯈꯛ ꯇꯧꯈꯤꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯨꯁꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯉꯥꯜꯒꯤ ꯁ꯭ꯄꯤꯗ ꯌꯧꯅꯕ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯕꯁꯤꯔ ꯃꯁꯤꯗ ꯕꯦꯔꯤꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯕ꯭ꯔꯨꯁꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯉꯥꯡꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯆꯠꯂꯨꯔꯒ ꯅꯪꯒꯤ ꯁꯤꯈ꯭ꯔꯕ ꯏꯃꯥꯗꯨꯒ ꯎꯅꯔꯨꯕ ꯅꯠꯇ꯭ꯔꯒ ꯄꯥꯁꯀꯤ ꯇꯥꯏꯝ ꯂꯥꯏꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯪ ꯅꯁꯥꯃꯛꯀ ꯎꯅꯔꯨꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯀꯤꯇꯤꯅ ꯊꯝꯕꯤꯔꯝꯂꯤꯕ ꯔꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯊꯨꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯔꯤꯅꯗꯤ ꯁꯥꯎꯅꯤꯡꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯈꯪꯉꯤ ꯅꯪꯅꯗꯤ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯧꯕꯇꯕꯨ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯨ ꯁꯦꯝꯗꯣꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯇꯥꯔꯕꯁꯨ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯗꯣꯛꯀꯅꯤ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯃꯥꯗꯨꯕꯨ ꯍꯤꯡꯒꯠꯍꯟꯕ ꯄꯥꯝꯃꯤ ꯃꯥꯕꯨ ꯀꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯒꯤꯁꯨ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯏꯃꯥ ꯕꯕꯥ ꯁꯤꯈ꯭ꯔꯤꯕꯅꯤ ꯃꯗꯨꯕꯨꯁꯨ ꯑꯩꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤꯗ ꯕ꯭ꯔꯨꯁꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯟꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯁꯦꯝꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯑꯣꯏꯔꯣꯏ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯅ ꯃꯗꯨꯒꯤ ꯄꯋꯥꯔ ꯂꯩꯇꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕ꯭ꯔꯨꯁꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯕꯦꯔꯤꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯦꯔꯤꯅꯗꯤ ꯕ꯭ꯔꯨꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯥꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯂꯥꯝꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕ꯭ꯔꯨꯁꯅꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯥꯝꯕ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭रे
ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯑꯥꯏꯔꯤꯁꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯑꯥꯏꯔꯤꯁꯄꯨ ꯎꯕꯗ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯇ ꯄꯤꯔꯣꯏ ꯑꯗꯨꯕꯨ ꯑꯥꯏꯔꯤꯁꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯔꯤꯄꯣꯔꯇꯔ ꯑꯣꯏꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯔꯤꯅ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯕ ꯁ꯭ꯄꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤ ꯃꯁꯤ ꯃꯔꯝꯗꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯥꯏꯔꯤꯁꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯎꯈꯤꯕꯗ ꯃꯥꯅ ꯏꯀꯥꯏꯕꯗꯒꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯎꯄꯨ ꯃꯅꯨꯡ ꯑꯃꯗ ꯄꯨꯟꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯏꯔꯤꯁꯄꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯁꯤ ꯁꯤꯠ ꯅꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯅꯥꯟꯕ ꯃꯇꯧꯁꯤꯗ ꯃꯥꯅꯁꯨ ꯊꯥꯒꯠꯆꯔꯝꯃꯤ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯅꯥꯟꯕꯁꯤ ꯈꯔ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯥꯅ ꯅꯝꯁꯤꯟꯈꯤꯕ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯛꯂꯦ ꯑꯁꯨꯝꯅ ꯆꯣꯞꯄ ꯅꯪꯕꯁꯤꯗ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨ ꯃꯁꯤꯗꯒꯤ ꯑꯥꯏꯔꯤꯁꯅꯁꯨ ꯕꯤꯌꯥꯔ ꯑꯃꯇꯪ ꯊꯛꯀꯦ ꯍꯥꯏꯔꯛꯂꯦ ꯕꯦꯔꯤꯅ ꯐ꯭ꯔꯤꯖ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯑꯃꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯏꯔꯤꯁꯄꯨ ꯈꯪꯍꯟꯗꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯃꯄꯥꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯊꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯅꯤꯒꯠꯂꯒ ꯐꯛꯂꯥꯡꯁꯤꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯕꯤꯌꯥꯔꯁꯤꯡ ꯂꯩꯔꯨꯔꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯐ꯭ꯔꯤꯖꯇꯒꯤ ꯄꯨꯊꯣꯔꯛꯄ ꯁꯥꯗꯨꯅ ꯑꯥꯏꯔꯤꯁꯇ ꯄꯤꯔꯤ ꯑꯥꯏꯔꯤꯁꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯏꯗꯅ ꯀꯥꯏꯍꯜꯂꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯕꯦꯔꯤꯅꯁꯨ ꯈꯨꯝꯃꯤ ꯑꯩꯅꯁꯨ ꯀꯩꯁꯨ ꯊꯃꯣꯏꯗ ꯈꯟꯗꯦꯗ ꯍꯥꯏꯗꯨꯅ ꯑꯥꯏꯔꯤꯁꯅ ꯍꯥꯏꯔꯤ ꯅꯪꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤ ꯑꯉꯛꯄꯅꯤ ꯅꯣꯡꯃ ꯈꯛꯇꯗ ꯅꯪꯒꯤꯗꯤ ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯕꯦꯔꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯃꯥꯕꯨꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯕꯕꯥꯕꯨꯅ ꯏꯃꯥ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯖꯦꯜꯗ ꯊꯝꯖꯤꯟꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯕꯕꯥꯕꯨ ꯖꯦꯜꯗ ꯊꯝꯂꯤꯕꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯗꯒꯤ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯕꯕꯥꯗꯣ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯥꯏꯔꯤꯁꯅ ꯍꯪꯂꯛꯏ ꯅꯪꯅ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯥꯏꯔꯤꯁꯅꯁꯨ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯁꯤꯒꯤ ꯑꯁꯣꯏ ꯃꯌꯥꯝꯁꯤ ꯁꯦꯝꯗꯣꯛꯀꯦ ꯈꯟꯗꯨꯅ ꯑꯩꯅꯁꯨ ꯖꯔꯅꯦꯂꯤꯖꯝ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯤꯗ ꯆꯪꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯕꯦꯔꯤꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯆꯪꯁꯤꯟꯗꯨꯅ ꯁꯦꯝꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥ ꯌꯨꯝꯗ ꯂꯩꯇꯦ ꯇꯣꯃꯦꯇꯣ ꯀꯦꯟ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯁꯛ ꯑꯃꯅ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯐꯝꯗ ꯄꯥꯏꯔꯤꯕ ꯁꯨꯔꯤ ꯑꯗꯨ ꯎꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ CCTV ꯐꯨꯇꯦꯖ ꯑꯃꯃꯨꯛ ꯎꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯕꯕꯥꯗꯣ ꯃꯇꯝꯗꯨ ꯌꯨꯝꯗ ꯂꯩꯈꯤꯗꯕꯅꯤ ꯃꯥꯅ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗ ꯂꯩꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤ ꯏꯕꯤꯗꯦꯟꯁ ꯑꯃ ꯑꯣꯏꯅ ꯀꯣꯔꯠꯇ ꯍꯌꯦꯡꯁꯤ ꯎꯠꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯕꯕꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯀꯦꯃꯦꯔꯥꯗ ꯌꯦꯡꯂꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯀꯦꯟ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯗꯨꯒꯤ ꯇꯣꯃꯦꯇꯣ ꯀꯦꯟ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯇꯣꯃꯦꯇꯣ ꯀꯦꯟ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗꯨꯗꯒꯤ ꯇꯣꯃꯦꯇꯣ ꯀꯦꯟ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯔꯝꯗꯕ ꯇꯥꯔꯕꯗꯤ ꯕꯕꯥꯅꯁꯨ ꯀꯦꯟ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯔꯣই ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯝꯗ ꯆꯪꯂꯛꯑꯔꯣꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯗꯨꯁꯨ ꯁꯤꯔꯝꯂꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯨ ꯊꯣꯛꯂꯝꯂꯣꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯦ ꯕ꯭ꯔꯨꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯕꯁꯨ ꯀꯅꯥꯗꯁꯨ ꯑꯀꯥꯏꯕ ꯄꯤꯕ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯇꯨꯃꯤꯟꯅ ꯍꯜꯂꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯠꯇ ꯅꯪꯂꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯊꯕꯛ ꯑꯃꯇꯪꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯑꯥꯏꯔꯤꯁꯇꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯥꯏꯔꯤꯁꯇꯤ ꯉꯛꯄꯗ ꯂꯣꯏꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯦꯔꯤꯅ ꯃꯉꯥꯜꯒꯤ ꯁ꯭ꯄꯤꯗꯀ ꯃꯥꯟꯅꯅ ꯌꯥꯡꯅ ꯆꯦꯟꯕꯗꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯁ꯭ꯄꯤꯗ ꯐꯣꯔꯁ ꯑꯗꯨꯒ ꯀ꯭ꯔꯣꯅꯣꯕꯣꯜ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯗꯥꯏꯃꯦꯟꯁꯟ ꯃꯈꯜ ꯑꯁꯤ ꯁꯦꯝꯕ ꯉꯝꯂꯦ ꯍꯧꯈ꯭ꯔꯕ ꯄꯥꯁ ꯏꯚꯦꯟꯠꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤ ꯃꯥꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯦꯜꯂꯤ ꯃꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯝ ꯍꯟꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯃꯥ ꯅꯣꯔꯥꯅ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗ ꯄꯣꯠ ꯂꯩꯅꯕ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯥꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯀꯦꯟ ꯑꯃ ꯄꯥꯏꯔꯦ ꯑꯗꯨꯒ ꯃꯁꯤꯕꯨ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯃꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯇꯣꯃꯦꯇꯣ ꯀꯦꯟ ꯑꯁꯤꯕꯨ ꯃꯃꯥꯅ ꯄꯣꯠꯆꯩ ꯂꯩꯅꯅꯕ ꯄꯨꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯃꯥꯒꯤ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝꯂꯥꯏꯟꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯕꯥꯔꯊꯗꯦꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯎꯕ ꯐꯪꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯁꯦꯝꯗꯣꯛꯂꯨꯕ ꯑꯗꯨꯗꯒꯤ ꯁꯤꯈ꯭ꯔꯕꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯍꯤꯡꯒꯠꯂꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯊꯣꯛꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯍꯤꯁꯤꯡꯒꯤ ꯑꯣꯏꯅ ꯕꯥꯔꯊꯗꯦ ꯄꯥꯡꯊꯣꯔꯛꯄꯅ 2013ꯒꯤ ꯕꯥꯔꯊꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯑꯁꯨꯝꯅ ꯕꯦꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯑꯦ ꯃꯁꯤ ꯎꯕꯗꯒꯤ ꯕꯦꯔꯤꯅꯁꯨ ꯄꯥꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤ ꯑꯁꯤ ꯃꯥꯒꯤ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯀ꯭ꯔꯣꯅꯣꯕꯣꯜ ꯑꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯗꯣꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯒꯦꯠ ꯃꯃꯥꯡꯗꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯊꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯅ ꯈꯟꯖꯔꯤꯕꯅ ꯃꯥꯅ ꯐꯥꯎꯗꯣꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯏꯝꯂꯥꯏꯟꯗ ꯂꯥꯛꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯑꯍꯜ ꯑꯅꯤꯅ ꯆꯠꯂꯤꯕꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯐꯤꯖꯣꯜ ꯂꯧꯔꯒ ꯃꯥꯅ ꯁꯦꯠꯈ꯭ꯔꯦ
ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯃꯥ ꯂꯩꯔꯝꯂꯦ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗ ꯃꯃꯥꯅꯁꯨ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤꯗꯤ ꯈꯔ ꯂꯤꯈꯠꯅ ꯎꯏ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯆꯥꯟꯅꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯅ ꯀꯟꯊꯠꯈ꯭ꯔꯦ ꯃꯃꯥ ꯅꯣꯔꯥꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯁꯥꯡꯂꯕ ꯁꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯕꯨ ꯀꯛꯊꯠꯂꯝꯃꯤ ꯃꯃꯥꯒ ꯊꯦꯡꯅꯖꯕ ꯐꯪꯕꯁꯤꯗ ꯕꯦꯔꯤꯁꯤꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯕꯦꯔꯤꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯅ ꯐꯥꯎꯗꯣꯔꯛꯂꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯃꯇꯝꯁꯤꯗ ꯂꯩꯒꯗꯕ ꯕꯦꯔꯤ ꯑꯗꯨꯗꯤ ꯀꯣꯂꯦꯖꯗ ꯑꯍꯥꯟꯕ ꯀꯥꯕ ꯈꯛꯇꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯥꯒ ꯁꯛꯃꯥꯟꯅꯕ ꯑꯇꯣꯞꯄ ꯕꯦꯔꯤ ꯑꯦꯂꯦꯟꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯦꯔꯤ ꯑꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥ ꯃꯁꯥꯃꯛꯀꯤ ꯑꯇꯣꯞꯄ ꯚꯦꯔꯤꯌꯟ ꯑꯃ ꯂꯥꯛꯄꯁꯤ ꯎꯕꯗ ꯕꯦꯔꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯆꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯦꯔꯤ ꯑꯁꯤꯕꯨ ꯃꯥꯅ ꯐꯥꯔꯦ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯄꯥꯁꯀꯤ ꯇꯥꯏꯝꯂꯥꯏꯟꯒꯤ ꯕꯦꯔꯤ ꯑꯁꯤꯕꯨꯅ ꯅꯍꯥ ꯕꯦꯔꯤ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯑꯗꯨꯒ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯒꯤ ꯑꯁꯤꯕꯨꯅ ꯕꯦꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯃꯝꯅꯕ ꯄꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯅꯤ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯕꯨ ꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯂꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯑꯁꯤ ꯁꯣꯛ ꯀꯌꯥꯅꯣ ꯑꯁꯨꯝꯅ ꯐꯥꯕꯁꯤꯗ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯕꯦꯔꯤꯒꯤ ꯃꯃꯥꯏꯗ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤ ꯑꯁꯤꯕꯨ ꯅꯍꯥ ꯕꯦꯔꯤꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤ ꯍꯨꯔꯥꯜꯂꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯕꯦꯔꯤꯅ ꯍꯪꯉꯤ ꯅꯪꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯍꯥ ꯕꯦꯔꯤꯅ ꯈꯨꯝꯃꯤ ꯆꯍꯤ 19 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯕꯦꯔꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯂꯤꯊꯣꯛꯂꯦ ꯇꯧꯕꯇꯕꯨ ꯄꯥꯁꯀꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯁꯤꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥ ꯕꯦꯔꯤꯗ ꯃꯥꯅ ꯍꯥꯏꯗꯣꯛꯇꯦ ꯑꯁꯨꯝꯅ ꯕꯦꯔꯤꯅ ꯋꯥꯔꯤ ꯂꯤꯔꯛꯄꯁꯤꯗ ꯅꯍꯥ ꯕꯦꯔꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗ ꯃꯥꯁꯤ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯋꯥꯔ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯗꯨꯕꯨ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯋꯥꯔ ꯐꯪꯂꯒ ꯅꯪ ꯑꯁꯤ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯨꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯕꯅꯤ ꯅꯪꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯊꯝꯈꯣ ꯏꯕꯥꯅꯤ ꯁꯛ ꯎꯅꯕ ꯐꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯆꯠꯊꯔꯨꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯑꯃꯨꯛ ꯍꯟꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯅꯍꯥ ꯕꯦꯔꯤꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯑꯗꯨꯕꯨ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯕꯦꯔꯤꯅ ꯄꯤꯕ ꯄꯥꯝꯗꯦ ꯃꯁꯤꯗꯒꯤ ꯅꯍꯥ ꯕꯦꯔꯤꯅ ꯅꯪꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅꯁꯨ ꯄꯥꯈꯠꯇꯨꯅ ꯃꯃꯥ ꯀꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯅꯍꯥ ꯕꯦꯔꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯋꯥꯔꯁꯤꯡꯗꯨ ꯎꯠꯂꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯃꯥꯒꯤ ꯄꯋꯥꯔꯁꯤꯡꯁꯤ ꯎꯠꯊꯣꯛꯂꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯥꯎꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯨꯡꯂꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯗꯀꯤ ꯄꯋꯥꯔꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥ ꯕꯦꯔꯤꯒꯤ ꯃꯃꯥꯏꯗ ꯊꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯥꯅ ꯈꯜꯂꯤꯕꯅ ꯑꯁꯨꯝꯅ ꯊꯤꯜꯂꯒꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯍꯧꯖꯤꯛ ꯅꯍꯥ ꯕꯦꯔꯤꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯉꯁꯤꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯎꯅꯒꯗꯕ ꯂꯩ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯆꯞ ꯂꯦꯞꯇꯨꯅ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯪꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯔꯝꯂꯤꯕꯁꯤ ꯑꯁꯦꯡꯕ ꯄ꯭ꯔꯖꯦꯟꯒꯤ ꯇꯥꯏꯝꯂꯥꯏꯟꯗꯁꯨ ꯌꯥꯎꯈ꯭ꯔꯕꯤ ꯑꯥꯏꯔꯤꯁ ꯋꯦꯁ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯑꯣꯏꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯗꯗꯤ ꯑꯥꯏꯔꯤꯁ ꯋꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯅꯍꯥ ꯕꯦꯔꯤꯒꯁꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯒꯤ ꯗꯦꯠ ꯅꯨꯃꯤꯠ ꯇꯥꯔꯝꯕꯁꯤꯗ ꯃꯥꯅ ꯐꯨꯒꯦ ꯇꯧꯔꯝꯂꯤꯕꯁꯤ ꯇꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯐꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯍꯥꯏꯕꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯕꯦꯔꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯐꯥꯎꯏ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯍꯪꯂꯛꯏ ꯉꯁꯤꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯇꯥꯔꯤꯛꯅ ꯀꯌꯥꯅꯣ ꯅꯍꯥ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯇꯥꯔꯤꯛꯅ ꯁꯦꯞꯇꯦꯝꯕꯔ 29ꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯔꯤꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯋꯥꯔ ꯐꯪꯖꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯦꯞꯇꯦꯝꯕꯔ 29ꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯁꯤ ꯍꯧꯖꯤक बेरीन वाफम खंगले मदुदी माना पावर फंखिबा नुमित असिदा नहा बेरीनसु करिगुमदा पावर फंखिदबा तारबदी प्रेजेंट टाइमलाइन द लेरिबा मांगोंदसु पावर फंगलोइदौरिबनी मरमसिना पास की टाइमलाइन द लेरिबा नहा बेरी सिबु मागा सब मानना पावर फंगन बाइबसिसु दरकार ओइरिबा मनी सेप्टेम्बर 29 की नुमित असिदा सेंट्रल सिटी पुलिस डिपार्टमेंट की क्राइम लैब ता इन एक्सपेरिमेंट चथरिङेदा आइगी पावर सि फंखिबनी अदुना हारि मफम अदुदा नंग हौजिंग चटकदबनी अदुगा नंगनसु पावर फंगननबा होनगदबनी मसी हारिदुना घरी येंगलु मतमददी थोकदौरिबा थौदो अदु सुक्नेगी पुंखाय मखकी मतम वातुन लेरमले मतौ सुना बेरीना पावर फंगगी वाफम से हरपदा नहा बेरीसदी यामना हराउजखरे मसी मरमदी मांगोंदा पावर फंगलनी खलुबदगी हौजिक बेरीना हारि ngasi asimak kariगुमा नंगना पावर फंखितबा तारबदी अइंगोंदसु पावर अमथा यावररोय अदोरबदी टाइमलाइन असिदा अदुम पंदुना पुंसी चुप्पगी ओइना अदुम अइ सि लैखरगनी मसी हारिदुना मखोय अनिसि सेंट्रल सिटी पुलिस डिपार्टमेंट की क्राइम लैब असिदा मुग लाखले मफम सि यवरकु मतमददी थोंग लोंदुन लेरमले नहा बेरीना हारि थोंग लोलिबसिदी अखोयना मतौ करमना संगदोरिबनो अदुबु बेरीना करिसु पाखतकनो हाइदुना माबु पंखत्तुना ngasai mamangdasu mana taukraba masada vibration thoganduna phaklang phawdoktuna chatpagi thawngdu pangthokle haksangdi yauriba atom sing asibu thakthak niganduna atopa matter sing gi atom maraksida littun chatpani matawsuma tawraka ka sing manung sangsilale naha beris dingakpuda loikre मखोयनी तुमिने संगसरली मनुंगसद सिक्युरिटी अमसु लैरी मनुंगसद लेरिबा सिक्युरिटी सिना चटपा ngairaga मखोयनी पाक्थादुन लेबसिंग मनुंग संगसिरले
mamangda berina power phangkhiba matam adu tawkhiba thabak khudimak tawnabagidamakta hairi mana hairi aina siyar sida phamduna leibani aduga mamangda masigi chemical asi leibani masi powerga lightning current lakang matungda ingonda yeigidabani asumna hairapuna naha beri sti pakhatba loikhe mana hairi kari haiba nang haibadubu lightning na ingonda yeigidaba masida berina pakhatba phanabagidamakta hairi lightning na nangonda yeigidaba nate chemical leiribasti yeirabu matungda nangonda chemical chongadabani matam adu nangonda electric current gi ithilamadi phangani asumna hairabudagi amuki hena pakhathire naha berina hairi aidi electric current khang bangam loi aduma tawgadabu warabadi power phangdrabsu yare haiduna senkina bhonarle masidi berina naha beri bu chokri sta phamanaba yamna kana honari asumna makhoi ani si yamna kana ngangnaduna leiringai magi oipham thokum matamna yokshilaktuna lightning current paisilaktuna chemical bottle sida thare madugi matungda lagiba current sina hanadagi power phangduna leiriba beri gi haksang si phawdole aduga naha beri gi haksang sida mu yaire asuma tawusde beri gi yama teglaga naha beri gi chinung du chongsinkre current thabasda naha beri si paithoptuna satkre aduga beri di masasi thak thak niktuna leimai ta haduna leire berina yenglapada naha beri gi haksang lu shoktun leiribasi masa matomtana phakibasi ure masidagi mana khangle naha beri si power phangle haibasi aduga magi tekraba yasu koiti thirale lightning current yeibasida naha beri sti khangma ngamdaduna kapli magi sinung dagi beri gi teklaba yasu puthokduna pire hojik berina glue sin aduna magi tekraba yasu bamu napsile hojik naha beri gi haksang sida aduki matik chok thaba haibadu oiri berina mabu mapana puduna thorle aduga building sigi security sing sensilaktuna check tawba horle hojik berina hairi phaklang si phawdoktuna sattaba yarloi masi haraduna mamanga tawkhiba aduga samanana tawna bagi damakta naha beri bu mana pamkhalaba matungda phaklang sida phawdokna bagi damakti sensilakpadadi phawdokpa yadaduna mamaina phujilaba matungda leimai ta tare masasi sokta sokta na muka sohagulale aduga phaklang si phawdokna bagi damakta honarui adubu makokni yesinduna tole masi matungda mana mamanga tawkhiba aduga manana speed yangna chena bagi damakta sem sakre sor sangna honjelaba matungda kanna selibani haiduna makhutsi hai haiduna seli adubu matang sida magi super speed power dudi puthokpa ngamdre mana seli matawusda film yangli bai khodi nokpada sire asumna selamadagi ma hujiti khangle mangondagi power mangkhre haibasi masigi maramdi ngasai gi lightning current aduna yeiba matamda magi haksang phawdoktuna sakre maram aduna magi phangnamliba power adu mangkhibani haibasi hujik mana bhap tare hujik makhoini si yumda halagle naha beri bu pusilaktuna siyar sida phamalle aduga berina hairai ngasigi thawdo aduna nangondadi power pibire aduga ingonda selamliba power adu di mangle power yaudana di aigi speed force semba sungamloi karigumba speed force semba ngamdaba tarabadi ai isagi timeline da matau karana idi hangani matam supagi ona mafam sida I adum panduna leiba tare asumna hairubadagi naha berina yamna pakhatpaga loina na harauna hairai kari haiba ingonda huji power yaure haiba aduga di magi makhutai power sim puthorokpa hore speed yangna mafam amadagi mafam amada chong duna satpa sungamle asuma tawusde kaasde leiribo pochai singda thongairamni berina di asumna question chen dana bagi damakta hairi adu mana hairi wafam sing sina ha berina tade masdagi harauga loina na mana question chele aduga yumasigi mapanda thoktuna chenkre mathang mana city si phawduna chen thorokpa matamda lambi de leirimliba mi sing saribo pochai sing munduna sana na bohonarai adu mana seliba physical sing sidi nungsit ka friction thokpadagi mai sak pahorale masdagi pakhatuna sorok me aidam hakture adu basumna leiringai gari thawjilaktuna mangona thonggi tawi gari driver sin mangona soktana bagi damakta mamai khanglei leiba matamdadi atoppa gari singa muk thonggai nare asuma tawusda mafam sida gari kayamagi chawraba accident thokle accident thoklaba gari sing sidi haidorpa thawsda magi pirol da chaliba mai sidi samnakhiduna yamna chawna mai heulang bok thokle hojek naha beri gi haksang da pirol amata setre mafam sidi satkina bagi damakta magi power si puthorokpa matamdadi mangona gi thokliba electric current sina manakta leiriba post asi connection leinaraba matungda mafam sida ngaliba mai sing si loina mutkhre tawriba phibam sida mahakti tawpham khangdana dum leptun leire mafam sida police kangbu kayama su thomjinnarakre aduga nakalamadana kamanungda lehuriba berina su ure labna mai sakpagi mai khu kya karibasi amadi fire service police ki siren kya khonglibasi su tare masidagi mana su khangle karigumba thokdokwa thokharadi tholamnagani haibasi asum leiringai naha beri si kamanung sangsilale magi masada hujik pirol amata yaudre berina hangli nangna thokraga karigari tawrure aduga naha berina khumi ai karisu tawde haiduna hujik naha berina pirol sesinkhre berina sauna hairai aina hari wasing sinangna munna taram labadi nangi pirol sing adu mai chaklam loidabani mana makha tarai speed yang ne senba matamda nungsit ka friction thokpana maram oiduna isam chamba fabric sing di mai haun sakani aduna chamba pizol selagadi yama labna speed yang seloidabani adu mana hari wasing sina ha berina tade magi mabuk laman badagi afang pochai kyama sasili haibadi mana hujik speed yang selu matamda masadagi srina kiba energy sing adu mention bagi damakta mabuk lamba phawdagi afang sari bani mana hairi hek pokpudagi ngasi phawba aina karigumba mata sarak tabadong ngasi di phawre saru pocha khudinga aigi chin sida loina hawi masi haraduna broccoli si chaw haiduna beri de pisilai berina sumasi sarure nahan makhidi masu pangsa da saramani adu ngasi di magi power leitrabani na saruri basinjak si haina da phawbudagi madi othorole hosik naha berina hairai phaklang phawdokduna satpagi niyom adu su haiba pami maduna matau karam matauno adu berina madumadi training kuina sangkhigani ilai lai ba thabak amanati adu asumna hairingai naha berina magi haksang si vibration chalalaga mafam sidi mangkhre liliba physical sidi mafam sta adun lehore adu thangnaba ka dagi nupina laurpagi khonjel tai asigi maramdi mahak atopa ka amada phawdok lure haibasini masing matungda amukka suma phirol amta yaudana ka asu sangsilale berina hairi aina hairi wasina nga loina tadriba karigino adu rebadi nang dasa ta lepkhiroi
ꯍꯧꯖꯤꯛ ꯅꯍꯥ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯗ ꯂꯥꯝꯗꯨꯅ ꯇ ꯂꯩ ꯑꯗꯨꯒ ꯇꯨꯝꯅꯤꯡꯕꯁꯨ ꯌꯥꯝꯅ ꯐꯥꯎꯏ ꯕꯦꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯅꯪꯅ ꯐꯪꯖꯔꯤꯕ ꯄꯥꯋꯔ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯗꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯅꯦꯅꯣ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯁꯨꯠ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯍꯥ ꯕꯦꯔꯤꯗꯤ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯍꯥ ꯕꯦꯔꯤꯅ ꯈꯨꯗꯣꯞ ꯑꯁꯤ ꯎꯞꯁꯤꯟꯗꯨꯅ ꯅꯦꯅꯣ ꯇꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯕ ꯃꯥꯒꯤ ꯁꯨꯠ ꯑꯁꯤ ꯀꯥꯞꯊꯣꯛꯍꯜꯂꯛꯂꯦ ꯃꯁꯤꯕꯨ ꯂꯤꯁꯤꯟꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤ ꯕꯦꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯋꯔ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯂꯧꯁꯤꯡꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯑꯣꯏꯔꯕꯗꯤ ꯁ꯭ꯄꯤꯗ ꯐꯣꯔꯁꯀꯤ ꯃꯅꯨꯡꯗ ꯀ꯭ꯔꯣꯅꯣꯕꯣꯜ ꯁꯦꯝꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝꯂꯥꯏꯟꯗ ꯑꯃꯨꯛ ꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯕꯦꯔꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯤꯁꯤꯡ ꯂꯥꯎꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯤꯁꯤꯡ ꯑꯁꯤ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤꯌꯥꯝꯅ ꯐꯨꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝꯅ ꯐꯨꯜꯂꯝꯂꯤꯕꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯌꯦꯡꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯆꯥꯎꯔꯕ ꯑꯦꯂꯤꯌꯟ ꯁꯤꯞ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯃꯁꯤ ꯎꯕꯗ ꯕꯦꯔꯤꯅꯗꯤ ꯈꯪꯂꯦ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯁ꯭ꯄꯦꯁꯁꯤꯞꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯍꯥꯏꯕꯗꯤ 2013ꯗ ꯔꯤꯂꯤꯖ ꯇꯧꯔꯛꯈꯤꯕ ꯃꯦꯟ ꯑꯣꯐ ꯁ꯭ꯇꯤꯜ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯚꯤꯂꯦꯟ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯉꯥꯜꯂꯤꯕ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯇꯤꯚꯤꯁꯤꯗ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯁꯛꯇꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯑꯩꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯂꯥꯛꯄꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯛ ꯑꯃ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯔꯤꯅꯗꯤ ꯈꯪꯂꯦ ꯃꯥꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯨꯄꯔꯃꯦꯟꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯂꯦ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯗ ꯍꯥꯏꯔꯤ ꯃꯥꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯄꯔꯃꯦꯟ ꯀꯧꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯑꯦꯂꯤꯌꯟ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛꯁꯤ ꯑꯦꯂꯤꯌꯟꯅꯦ ꯍꯥꯏꯕ ꯈꯪꯂꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯨꯄꯔꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯣꯛꯅꯐꯝ ꯄ꯭ꯂꯥꯅꯦꯠ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯞꯇꯣꯟ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯒꯤꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯗꯤ ꯅꯍꯥꯟꯅ ꯊꯣꯛꯇꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯂꯥꯛꯂꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯗꯤ 2013 ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯊꯣꯛꯂꯔꯦ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯗꯤ ꯁꯨꯄꯔꯃꯦꯟꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥ ꯑꯃꯗꯤ ꯁꯤꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯁꯨꯄꯔꯃꯦꯟꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯨꯄꯔꯃꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯍꯥ ꯕꯦꯔꯤꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕꯔꯥ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯍꯣꯏ ꯑꯩꯁꯨ ꯌꯥꯎꯈꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯄꯥꯋꯔ ꯐꯪꯖꯕꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯦ ꯕꯦꯔꯤꯅ ꯑꯉꯥꯡ ꯑꯃꯕꯨ ꯀꯟꯕꯤꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯊꯣꯛꯀꯗꯧꯔꯦ ꯑꯗꯨꯅ ꯖꯁꯇꯤꯁ ꯂꯤꯒꯀꯤ ꯇꯤꯝ ꯑꯗꯨ ꯊꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗꯅꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯄꯨꯊꯣꯛꯇꯨꯅ ꯖꯁꯇꯤꯁ ꯂꯤꯒꯇ ꯌꯥꯎꯈ꯭ꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯍꯥꯟꯕꯗ ꯚꯤꯛꯇꯔ ꯁ꯭ꯇꯣꯟꯕꯨ ꯊꯤꯔꯦ ꯍꯥꯏꯕꯗꯤ ꯁꯥꯏꯕꯣꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯁꯥꯏꯕꯣꯛ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯥꯗꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯕꯨ ꯑꯃꯨꯛ ꯊꯤꯔꯦ ꯑꯗꯨꯕꯨ ꯒꯨꯒꯜꯒꯤ ꯂꯩꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤꯡ ꯑꯁꯤꯗ ꯋꯥꯟꯗꯔ ꯋꯨꯃꯦꯟꯒꯤ ꯃꯔꯝꯗ ꯏꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯀꯧꯕꯤ ꯃꯦꯖꯤꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯅ ꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯊꯔ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯤꯔꯦ ꯍꯥꯏꯕꯗꯤ ꯑꯦꯀ꯭ꯋꯥꯃꯦꯟꯕꯨꯅꯤ ꯃꯥꯅ ꯒꯨꯒꯜꯗ ꯑꯗꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯊꯣꯃꯥꯁ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯑꯦꯀ꯭ꯋꯥꯃꯦꯟꯒꯤ ꯃꯄꯥ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯣꯃꯥꯁ ꯀꯔꯤꯗ ꯃꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯥꯔꯊꯔꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯗꯨꯕꯨ ꯑꯥꯔꯊꯔ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯊꯣꯃꯥꯁ ꯀꯔꯤꯒꯤ ꯃꯆꯥꯒꯤ ꯅꯠꯂꯝꯗ꯭ꯔꯦ ꯃꯥꯒꯤ ꯍꯨꯏꯒꯤ ꯃꯃꯤꯡ ꯑꯃ ꯑꯣꯏꯔꯝꯂꯦ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯣꯃꯥꯁ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯂꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯈꯪꯂꯦ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯗꯗꯤ ꯑꯥꯔꯊꯔ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯛꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯦꯀ꯭ꯋꯥꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯇꯥꯏꯝꯂꯥꯏꯟ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯃꯉꯣꯟꯗ ꯑꯣꯟꯊꯣꯛ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦ ꯃꯗꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯪꯂꯨꯔꯤꯕ ꯁꯪꯁꯥꯔꯁꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯒꯤꯗꯨꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯁꯪꯁꯥꯔꯁꯤꯗ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤ ꯑꯁꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯄꯨꯔꯥ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯃꯥꯡ ꯇꯥꯛꯍꯟꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯂꯨꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯦꯀ꯭ꯋꯥꯃꯦꯟꯁꯨ ꯂꯩꯇꯦ ꯋꯥꯟꯗꯔ ꯋꯨꯃꯦꯟꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯥꯏꯕꯣꯛꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯄꯔꯃꯦꯟꯁꯨ ꯂꯩꯇꯦ ꯑꯗꯨꯑꯣꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯕꯦꯔꯤꯒꯤ ꯋꯥꯈꯜꯗ ꯕꯦꯠꯃꯦꯟꯕꯨ ꯊꯤꯅꯅꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯒꯤ ꯀꯥꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯋꯦꯟ ꯃꯦꯟꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯍꯥꯏꯕꯗꯤ ꯕꯦꯠꯃꯦꯟꯒꯤ ꯌꯨꯝ ꯑꯁꯤꯗꯅꯤ ꯃꯁꯤꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯗꯁꯨ ꯕ꯭ꯔꯨꯁ ꯋꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯕꯦꯔꯤꯅ ꯊꯦꯡꯅꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯕꯦꯠꯃꯦꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯀꯥꯝꯅ ꯂꯩ ꯏꯃꯣꯠ ꯃꯣꯠꯄ ꯐꯤꯕꯝ ꯑꯣꯏꯕꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯕꯦꯔꯤꯅ ꯕ꯭ꯔꯨꯁ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯒꯠꯂꯤ ꯀꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯕ꯭ꯔꯨꯁꯄꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯕ꯭ꯔꯨꯁ ꯑꯁꯤ ꯌꯥꯝꯅ ꯂꯣꯠꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯃꯐꯝ ꯁꯣꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯗꯤ ꯄꯥꯋꯔ ꯐꯪꯈ꯭ꯔꯕꯅꯤꯅ ꯕ꯭ꯔꯨꯁꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯕꯦꯔꯤꯗꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡꯁꯤꯅ ꯄꯥꯟꯕꯗꯒꯤ ꯌꯥꯝꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
ꯍꯧꯖꯤꯛ ꯅꯍꯥ ꯕꯦꯔꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯊꯣꯛꯏ ꯕ꯭ꯔꯨꯁꯅ ꯃꯥꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯩꯊꯣꯛꯈꯤꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯏꯅ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯕꯦꯔꯤꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯃꯁꯛ ꯈꯪꯂꯤꯕ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯃꯥꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯦ ꯕ꯭ꯔꯨꯁꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯕ꯭ꯔꯨꯁ ꯋꯦꯟ ꯀꯧꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯕꯦꯟ ꯑꯦꯐ꯭ꯂꯦꯛꯅ ꯁꯛꯇꯝ ꯂꯥꯡꯕ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯗꯨ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯎꯔꯤꯕꯁꯤꯅ ꯃꯥꯏꯀꯜ ꯀꯤꯇꯣꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯛꯇꯝ ꯂꯥꯡꯕ ꯕ꯭ꯔꯨꯁ ꯋꯦꯟꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯔꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯁꯨꯞꯅꯒꯤ ꯇꯥꯏꯝꯂꯥꯏꯟ ꯈꯛ ꯍꯣꯡꯕꯇ ꯅꯠꯇꯅ ꯌꯨꯅꯤꯚꯔꯁ ꯑꯃ ꯑꯣꯏꯅ ꯄꯨꯔꯥ ꯑꯣꯏꯅ ꯍꯣꯡꯂꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯗꯨꯒ ꯑꯩꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯄꯥꯁꯀꯤ ꯇꯥꯏꯝꯂꯥꯏꯟꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯃꯌꯥꯏ ꯆꯟꯕ ꯐꯥꯎꯕꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯦꯝꯗꯣꯛꯂꯨꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯂꯦ ꯃꯁꯤꯗꯤ ꯑꯩꯅ ꯆꯪꯂꯨꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯧꯖꯤꯛꯇꯗ ꯎꯔꯦ ꯃꯁꯤꯗꯒꯤ ꯕ꯭ꯔꯨꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯨꯔꯤꯕꯗꯤ ꯇꯥꯏꯝ ꯑꯁꯤ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯠꯀꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯁꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯨꯔꯕꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯇꯥꯏꯝꯂꯥꯏꯟꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯃ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯅꯪꯅ ꯈꯜꯂꯨꯔꯤꯕꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯕꯇꯕꯨ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝꯅ ꯃꯊꯧ ꯇꯧꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯗꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯛꯂꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯔꯖꯦꯟ ꯁꯦꯝꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯇꯧꯕꯇꯕꯨ ꯑꯗꯨꯝꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯏꯝꯂꯥꯏꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯁꯦꯝꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯁ ꯑꯃꯗꯤ ꯐ꯭ꯌꯨꯆꯔ ꯑꯅꯤꯃꯛꯇ ꯑꯍꯣꯡꯕ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯄ꯭ꯔꯖꯦꯟ ꯑꯁꯤꯅ ꯑꯅꯧꯕ ꯐ꯭ꯌꯨꯆꯔ ꯑꯃꯗꯤ ꯑꯅꯧꯕ ꯄꯥꯁꯁꯨ ꯊꯣꯛꯂꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯇꯥꯏꯝꯂꯥꯏꯟꯕꯨ ꯈꯨꯠꯁꯥ ꯌꯥꯎꯗꯨꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯪꯉꯥꯎꯅꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯤ ꯇꯥꯏꯝꯂꯥꯏꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯃꯈꯩꯗꯤ ꯃꯥꯟꯅꯕꯁꯨ ꯎꯒꯅꯤ ꯇꯠꯅ ꯊꯥꯅ ꯌꯥꯗꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯌꯥꯗꯕ ꯃꯔꯤ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯎꯒꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯞ ꯃꯥꯟꯅꯕꯗꯤ ꯑꯣꯏꯔꯣꯏ ꯁ꯭ꯄꯦꯁ ꯇꯥꯏꯝ ꯀꯟꯇꯤꯅꯝꯗ ꯈꯨꯠꯁꯥ ꯌꯥꯎꯗꯨꯅ ꯑꯣꯠꯈꯥꯏꯔꯨꯕ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯗꯨ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯃꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯕꯦꯔꯤꯁꯤꯗꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯨꯁꯅ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯄꯥꯎ ꯑꯁꯤꯗ ꯎꯠꯂꯤꯕ ꯖꯦꯅꯔꯦꯜ ꯖꯣꯔꯗꯀꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯖꯣꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯕꯦꯔꯤꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯕ꯭ꯔꯨꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯁꯨꯄꯔꯃꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯖꯦꯅꯔꯦꯜ ꯖꯣꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯑꯁꯤꯔꯥ ꯕꯦꯔꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯁꯨꯄꯔꯃꯦꯟꯅ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕ꯭ꯔꯨꯁꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯑꯩꯗꯤ ꯕꯦꯠꯃꯦꯟ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯈꯤꯗ꯭ꯔꯦ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤ ꯕꯦꯠꯃꯦꯟ ꯑꯅꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯌꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯁꯨꯄꯔꯃꯦꯟ ꯊꯤꯕꯗ ꯅꯪꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯕ꯭ꯔꯨꯁꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯤ ꯑꯅꯤ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯔ ꯇꯣꯡꯈꯠꯄ ꯃꯐꯝꯁꯤꯗ ꯅꯍꯥ ꯕꯦꯔꯤꯕꯨ ꯂꯦꯞꯍꯜꯂꯦ ꯑꯗꯨꯒ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯉꯁꯥꯏ ꯅꯁꯥꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯆꯠꯍꯜꯂꯒ ꯃꯈꯥꯗ ꯐꯥꯎꯗꯣꯛꯄꯒꯤ ꯅꯤꯌꯣꯝ ꯑꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯉꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯅꯍꯥ ꯕꯦꯔꯤꯅꯁꯨ ꯑꯁꯨꯝꯕ ꯇꯧꯕꯗꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯂꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯨꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯦꯠꯃꯦꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯝꯂꯤꯕ ꯑꯔꯣꯟꯕ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯕꯦꯔꯤꯅ ꯃꯩ ꯊꯥꯜꯂꯦ ꯂꯩꯔꯝꯂꯤꯕ ꯍꯥꯏ-ꯇꯦꯛ ꯁꯤꯖꯤꯟꯅꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯎꯕꯗ ꯅꯍꯥ ꯕꯦꯔꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯃꯐꯝꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯅꯍꯥ ꯕꯦꯔꯤꯅ ꯐꯤ ꯑꯃ ꯀꯨꯞꯂꯤꯕꯁꯤ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯕꯦꯠꯃꯦꯟꯒꯤ ꯕꯦꯠꯃꯣꯕꯤꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒꯥꯔꯤꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯔꯤꯅ ꯕꯦꯠꯃꯦꯟꯒꯤ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯂꯥꯔꯛ ꯀꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯀ꯭ꯂꯥꯔꯛ ꯀꯦꯟ ꯍꯥꯏꯕꯗꯤ ꯁꯨꯄꯔꯃꯦꯟꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯕꯇꯥꯔꯗ ꯂꯩꯔꯤꯉꯩꯗ ꯀꯧꯕ ꯃꯤꯡ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗ ꯆꯦꯛ ꯇꯧꯔꯛꯄꯗ ꯀ꯭ꯂꯥꯔꯛ ꯀꯦꯟ ꯀꯧꯕ ꯃꯤꯒꯤ ꯃꯃꯤꯡ ꯑꯁꯤ 12,905ꯒꯤ ꯃꯤꯡ ꯐꯪꯂꯦ ꯃꯔꯛ ꯑꯁꯤꯗꯒꯤ ꯀꯔꯝꯕꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯈꯤꯕ ꯁꯨꯄꯔꯃꯦꯟꯅ ꯑꯣꯏꯔꯤꯕ ꯀ꯭ꯂꯥꯔꯛ ꯀꯦꯟ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯗꯤ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯍꯤꯒꯠꯇꯨꯅ ꯂꯥꯡꯕꯁꯤꯗ ꯕꯦꯔꯤꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕꯔꯥ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯄꯋꯥꯔꯁꯤ ꯅꯪꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯖꯕꯅꯤꯅ ꯅꯪꯉꯣꯟꯗꯗꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯦꯁꯄꯦꯛ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯗꯤ ꯅꯀꯣꯛ ꯌꯥꯎꯗꯕ ꯕꯨꯗꯨꯅꯤ ꯃꯤꯅ ꯍꯥꯏꯕꯁꯨ ꯂꯧꯗꯕ ꯃꯤꯅ ꯉꯥꯡꯕꯁꯨ ꯂꯧꯗꯕ ꯑꯄꯪꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯍꯥ ꯕꯦꯔꯤꯁꯤꯁꯨ ꯁꯥꯎꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯈꯤꯕꯅꯤ ꯐꯤꯔꯣꯜ ꯐꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯏꯁꯥꯗ ꯂꯥꯏꯊꯤꯟ ꯀꯥꯔꯦꯟ ꯐꯥꯎꯕ ꯌꯩꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯆꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯄꯤꯔꯝꯕ ꯒꯤꯐ ꯑꯁꯤꯕꯨ ꯅꯪꯅ ꯁꯥꯟꯅꯄꯣꯠ ꯑꯣꯟꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯕꯦꯔꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯏꯆꯝ ꯆꯝꯕ ꯁꯥꯟꯅꯄꯣꯠ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯣꯝꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯕꯦꯔꯤꯅꯗꯤ ꯏꯆꯝ ꯆꯝꯕ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯍꯥꯏꯔꯛꯂꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯂꯥꯏꯟꯗꯒꯤ ꯆꯪꯂꯛꯂꯤꯕ ꯕꯦꯔꯤ ꯑꯁꯤꯗꯤ ꯃꯃꯥ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯊꯝꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯕꯅꯤ ꯇꯧꯕꯇꯕꯨ ꯄꯥꯁꯀꯤ ꯇꯥꯏꯝꯂꯥꯏꯟꯗ ꯂꯩꯔꯤꯕ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯩꯕꯅꯤꯅ ꯃꯃꯥꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯊꯣꯏꯅ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯂꯥꯏꯟꯗꯒꯤ ꯂꯥꯛꯂꯤꯕ ꯕꯦꯔꯤꯅ ꯌꯥꯝꯅ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯥꯏꯍꯥꯛ ꯂꯥꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛ ꯄꯨꯟꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯤꯅ ꯕ꯭ꯔꯨꯁꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯎꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯅꯨꯗꯜꯁꯤꯡꯁꯤ ꯅꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯇꯥꯏꯝꯂꯥꯏꯟ ꯍꯥꯏꯕꯁꯤ ꯊꯥꯗꯠꯄ ꯌꯥꯗꯕ ꯃꯔꯤ ꯑꯃꯅ ꯄꯨꯜꯂꯒ ꯊꯝꯂꯤꯕꯅꯤ ꯃꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯗꯁꯨ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯜꯐ꯭ꯔꯦꯗ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯗꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯜꯐ꯭ꯔꯦꯗ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯄꯦꯟ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯪꯂꯦ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯇꯣꯉꯥꯟꯕ ꯃꯇꯝ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯈꯦꯟꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯣꯡꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏꯗꯕ ꯃꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯑꯩꯅ ꯅꯩꯅꯗꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯃꯁꯤꯒꯨꯝꯕ ꯇꯅ ꯊꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯊꯦꯡꯅꯔꯛꯈꯤꯗꯦ ꯃꯁꯤꯕꯨ ꯈꯪꯕ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯁꯕꯖꯦꯛꯇꯤ ꯅꯠꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯀ ꯇꯝꯕ ꯀꯧꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯃꯅ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯔꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯇꯥꯏꯝꯂꯥꯏꯟꯒꯤ ꯕ꯭ꯔꯨꯁ ꯋꯦꯟꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯔꯤꯕꯅꯤ ꯃꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕ꯭ꯔꯨꯁꯅ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗ ꯀꯥꯏꯅꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯇꯣ ꯑꯁꯤ ꯏꯟꯊꯣꯛꯈ꯭ꯔꯒ ꯑꯥꯏꯔꯤꯁ ꯁ꯭ꯀꯦꯅꯔ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯁ꯭ꯀꯦꯟ ꯂꯧꯔꯦ ꯑꯗꯨꯒ ꯆꯥꯎꯔꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯥꯒꯤ ꯕꯦꯠ ꯁꯨꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯕꯦꯠꯃꯦꯟꯒꯤ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯥꯗꯣꯛꯂꯨꯔꯕ ꯕꯦꯠꯃꯦꯟꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯔꯤ ꯑꯁꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯀꯣꯐꯤ ꯀꯞ ꯑꯃꯁꯨ ꯊꯝꯕꯤꯔꯝꯂꯦ ꯍꯧꯖꯤꯛ ꯕꯦꯔꯤꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯐꯥꯏꯜ ꯑꯃ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯄꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯊꯤꯔꯝꯂꯤꯕ ꯀ꯭ꯂꯥꯔꯛ ꯀꯦꯟꯒꯤ ꯃꯔꯝꯗ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯀ꯭ꯂꯥꯔꯛ ꯀꯦꯟ ꯀꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯁꯨꯄꯔꯃꯦꯟ ꯑꯣꯏꯔꯤꯕꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗු ꯊꯤꯗꯣꯛꯇꯨꯅ ꯇꯥꯛꯂꯝꯕꯅꯤ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯅꯍꯥ ꯕꯦꯔꯤꯕꯨ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯈꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏ ꯑꯃꯕु ꯔꯁꯤꯌꯥꯒꯤ ꯃꯥꯐꯤꯌꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯃꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯔꯁꯤꯌꯥ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯍꯥꯏꯇꯦꯛ ꯖꯦꯠ ꯑꯁꯤ ꯊꯧꯗꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯤ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯁꯨꯄꯔꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯣꯏꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯃꯥꯒꯤ ꯕꯦꯠꯃꯦꯟꯒꯤ ꯁꯨꯠ ꯑꯁꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯕꯦꯠꯃꯦꯟꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯕꯦꯔꯤꯁꯗꯤ ꯉꯛꯇꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯕꯦꯠꯃꯦꯟꯒꯤ ꯖꯦꯠ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯕꯦꯔꯤꯌꯥꯗꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯃꯐꯝꯁꯤ ꯌꯧꯔꯦ ꯍꯥꯏꯇꯦꯛ ꯖꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯃꯈꯣꯏꯒꯤ ꯁꯤꯠ ꯑꯁꯤ ꯏꯖꯦꯛ ꯇꯧꯊꯣꯛꯂꯦ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯦꯔꯥꯁꯨꯠ ꯌꯥꯎꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯃꯈꯥꯗ ꯄꯥꯏꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯟ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯔꯁꯤꯌꯥꯒꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯂꯩꯐꯝꯗꯅꯤ ꯅꯍꯥ ꯕꯦꯔꯤꯗꯤ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯁ꯭ꯄꯤꯗ ꯊꯨꯅ ꯃꯊꯛꯁꯤꯗ ꯀꯥꯈꯠꯄ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯔꯤꯗꯤ ꯄꯥꯋꯔ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤꯅ ꯕꯦꯠꯃꯦꯟꯅ ꯀꯥꯞꯊꯣꯛꯂꯤꯕ ꯃꯔꯤ ꯇꯤꯡꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯉꯝꯂꯦ ꯃꯥꯒꯤ ꯄꯥꯋꯔ ꯃꯥꯡꯈꯤꯕꯁꯤꯗ ꯕꯦꯔꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯄꯥꯋꯔꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯤ ꯍꯧꯖꯤꯛ ꯕꯦꯔꯤ ꯑꯅꯤꯅ ꯁꯨꯄꯔꯃꯦꯟꯒꯤ ꯂꯩꯐꯝꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯋꯥꯡꯂꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯔꯛꯂꯤ ꯃꯈꯣꯏꯅ ꯄꯥꯛꯊꯗꯨꯅ ꯌꯥꯝꯅ ꯂꯣꯟꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯍꯥ ꯕꯦꯔꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃꯐꯝꯁꯤꯗ ꯃꯈꯣꯜ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯂꯥꯔꯝ ꯄꯤꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯀꯧꯁꯤꯟꯈ꯭ꯔꯦ ꯕꯦꯔꯤ ꯑꯅꯤꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯃꯐꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯏ ꯑꯗꯨꯕꯨ ꯅꯍꯥ ꯕꯦꯔꯤꯗꯤ ꯄꯥꯋꯔ ꯐꯪꯕꯅꯤꯅ ꯂꯥꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯕꯨ ꯌꯥꯝꯅ ꯁ꯭ꯄꯤꯗ ꯇꯞꯅ ꯎꯏ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯦꯔꯤꯒꯤ ꯃꯀꯣꯛ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯂꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯂꯕ ꯃꯔꯨꯁꯤꯡ ꯃꯐꯝꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯔꯤꯕꯨ ꯃꯥꯅ ꯊꯣꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯥ ꯍꯦꯟꯕ ꯁ꯭ꯄꯤꯗꯇ ꯊꯣꯝꯗꯨꯅ ꯄꯨꯕꯗꯒꯤ ꯕꯦꯔꯤꯁꯤ ꯃꯐꯝꯁꯤꯗ ꯑꯣꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯊꯛꯇ ꯕꯦꯠꯃꯦꯟ ꯑꯁꯤ ꯂꯩꯔꯝꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯕꯦꯠꯃꯦꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯎꯔꯕ ꯌꯦꯔꯨꯝꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯦꯂꯤꯌꯟ ꯁꯤꯞ ꯑꯃ ꯎꯔꯦ ꯕꯦꯔꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯌꯦꯔꯨꯝ ꯃꯥꯟꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯄꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯁꯋꯥꯔꯗꯁꯤꯡ ꯅꯝꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯍꯥ ꯕꯦꯔꯤꯅ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯌꯥꯡꯕ ꯁ꯭ꯄꯤꯗꯇ ꯄꯥꯁꯋꯥꯔꯗꯀꯤ ꯀꯣꯝꯕꯤꯅꯦꯁꯟ ꯈꯨꯗꯤꯡꯃꯛ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯉꯝꯂꯦ ꯃꯈꯣꯏꯅ ꯁꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯨꯄꯔꯃꯦꯟꯒꯤ ꯐꯤꯖꯣꯜ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯤꯁꯛ ꯑꯃꯁꯨ ꯂꯩꯕ ꯎꯔꯦ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯀꯥꯔꯜ ꯑꯦꯜ ꯍꯥꯏꯅ ꯀꯧꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯀꯥꯔꯜ ꯑꯦꯜ ꯍꯥꯏꯔꯤꯕꯁꯤ ꯁꯨꯄꯔꯃꯦꯟꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯅꯤ ꯃꯥꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯀꯧꯕ ꯃꯃꯤꯡ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯦ ꯌꯥꯝꯅ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯂꯦ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯥ ꯅꯠꯇ꯭ꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯕꯦꯔꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯥꯕꯨ ꯃꯇꯧ ꯁꯨꯃ ꯂꯪꯊꯣꯛꯂꯒ ꯊꯝꯕꯤꯔꯣꯏꯁꯤ ꯃꯥꯕꯨꯁꯨ ꯄꯨꯊꯣꯔꯛꯁꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛꯀꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯂꯥꯔꯝ ꯈꯣꯡꯂꯛꯂꯦ
ꯃꯁꯤꯗꯒꯤ ꯕꯦꯔꯤꯅ ꯁꯨꯄꯔꯃꯦꯟꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯄꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯁꯥꯏꯟꯇꯤꯁ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯁꯤꯕꯨ ꯅꯍꯥ ꯕꯦꯔꯤꯅ ꯑꯩ ꯄꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯊꯣꯝꯗꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯃꯥꯒꯤ ꯈꯣꯡꯗ ꯐꯥꯎꯗꯣꯔꯛꯂꯦ ꯃꯁꯤꯃꯗꯤ ꯃꯥꯅ ꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯦ ꯕꯦꯠꯃꯦꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯈꯜꯂꯤ ꯑꯃꯗꯤ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯒ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯋꯥꯡꯅ ꯉꯝꯂꯕ ꯃꯐꯝꯁꯤꯗ ꯏꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯠꯃꯦꯟ ꯃꯁꯥꯁꯨ ꯃꯐꯝꯁꯤꯗ ꯆꯣꯡꯊꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯨꯄꯔꯃꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯨꯡ ꯇꯥꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯨꯔꯨꯕ ꯃꯐꯝꯁꯤꯗ ꯊꯥꯗꯔꯛꯂꯤ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗ ꯆꯥꯎꯔꯕ ꯃꯔꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯜꯂꯤꯕꯅꯤ ꯃꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯠꯇꯨꯅ ꯃꯈꯣꯏ ꯇꯝꯅ ꯇꯥꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯥꯔꯣꯝꯗꯅ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯦꯖꯔ ꯂꯥꯏꯠ ꯊꯥꯗꯣꯛꯇꯨꯅ ꯌꯣꯠꯁꯤꯡ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯕ ꯈꯨꯠꯂꯥꯏ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯇꯨꯡ ꯑꯁꯤꯕꯨ ꯌꯥꯜꯂꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤ ꯇꯠꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯄꯥꯏꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯨꯝ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯆꯣꯡꯊꯈꯤꯕꯗꯒꯤ ꯆꯥꯎꯔꯕ ꯃꯇꯨꯡ ꯑꯁꯤꯅ ꯅꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯨꯝ ꯐꯥꯎꯗꯣꯔꯛꯂꯒ ꯂꯤꯞ ꯑꯃꯗꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯍꯥ ꯕꯦꯔꯤ ꯑꯁꯤꯗꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯗꯒꯤ ꯆꯩꯅꯥꯈꯨꯜ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯃꯊꯛꯂꯣꯝꯗ ꯏꯟꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯀꯟꯅ ꯏꯟꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯒ ꯃꯈꯣꯏ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯃꯅꯨꯡꯂꯣꯝꯗꯅ ꯕꯣꯝ ꯄꯣꯈꯥꯏꯕꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯦ ꯃꯈꯣꯏꯅ ꯃꯊꯛ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯈꯤꯕ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯁꯨꯝ ꯐꯒꯠꯂꯛꯂꯤꯕꯁꯤꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯕꯦꯔꯤꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯗꯣꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯑꯗꯨꯒꯗꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯥꯀꯥꯁꯇ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯝꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯂꯩꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯨꯄꯔꯃꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯑꯃꯠꯇ ꯆꯪꯗꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯦ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯋꯥꯟꯊꯈ꯭ꯔꯦ